Tha asigi taranithoida Manipur Police Commando na nongmei na KAPTUNA HATOKPIKHIBA LAISHRAM PREM AMASUNG THOUDOK ADUDA Phajinkhiba Meeoi taruk adu LONA THINGKHRABA LALHOULUP Prepak Karigumba Hiram Amattada Mari Leinade HAINA LALHOULUP ASIGI Department of Publicity and Propaganda gi Publicity Officer MANGAL KHUMAN THADORAKPA CHEROL AMANA FONGDORAKLI CHEROL asina hai tha asigi taraga tareta Thoubal District ki SP gi conference hall da pangthokhiba paugi mifam amada Manipur Police Department ge DIG Range 2 Rogesh Chandra Haubizamna Fongdokhiba wafam sing adu aran bani amadi yumfam yaudabani Thawong asi Manipur Police na mahaushadagi hainaduna laklaba haijinabagi hainabi sing adu nawhaunona amuk mathi phonglapani Police ki makhutta laikhidraba Thoubal Khunodagi LAISHRAM PREM atopameng loktak chahi taraganipan amadi Phajinkhiba Meeoi taruk haibadi Hairok Part 2 mayai lekaidagi khulngakpa thokchom momocha atopameng sani chahi nifumathoi apokpa TH Ibochou kakchin khunau tampak mayum lekai lai lekaidagi khulngakpa sarangthem anan atopameng malem chahi kuntraga taruk apokpa Syam Samaram maning lekai mapi laipung dagi khulngakpa ningthaujam karna atopaming pisak chahi kuntaret apokpa N ukil thinungai kha lekai dagi khulngakpa ningthaujam manoranjan atopaming khagemba chahi kunmathoi apokpa N singajit lamfel sana kaithil dagi khulngakpa thongam falguni atopaming urikpa atopaming khoithoi chahi kuntaret apokpa lekhidraba TH Devan amade lamfel kombirei kaithel dagi haujikna khuyathong polem lekai machinda leiba khulngakpa Moirangthem Johnson atopaming thauna chahi kunmathoi apokpa M Kumar hairiba mioi sing asi Prepak amasung masigi lanmi sanglup Red Army ga Hiram Amattada mari leinade mioi taret asi mamang chahi gi May 3 dagi haukhiba lan asidagi ngakthoknaba Kangai paki kachin koya kayadagi miyam hauraktuna akanba lanthing chathariba asida khulngakpa ama oina masagi sintha pangthokchabani haina lawi kumja lising amaga chamapan marifutara nipal marifutara mapangi matamda Manipur Police Commando da makhoigi mapuna thauna fabagi mingda piba gallantry award kaya adu fangnamagi dama khusemgi fakap kaya da lamdam asigi naujariba naha kaya lalhaubani haijinduna mayumdagi fakhraga hatokpiba ka loinana lamakhangda thengnaba mioi kaya nongmei hapchinduna khanguthakta punsi pikhamna hankrabani thawong sing asina maram oiraga maitei chenu kayagi punsibu lukhrabi singda chalhankrabani thawong sing adugi matau handak tha ama ani asida tamlakle Manipur Police ki lujadaba thawong sing asi mayek laraba khudam oina haukhiba November 13 Manipur Police ki Senior SP Combat Nectar Sanjay Bna Khundrakpam athoba koba mahai roi ama nongmeina KAPTUNA hatkhiba aduga Kaisham Bisan koba mioi amana asok apan nanghankhibani Manipur Police na mathauna leirabadi e maselda onsinabagi mahutta Chingi district sing da chatuna kuki narco terrorist sing na maning tamna chathariba thabak thoram sing asi makha chathangano loinana mayum mai THADOKPIKHIBA kangleicha kayagi punsibu mahaushagi punsida hanjen hanbada hotnabada akanba thodang lofam thoi Manipur Police Commando sing mikap thokpiro ipam lamdam mai haure khambi maikalasi e masel onsinaduna hatpagi thabak khudakta lepiro iramdamna mai hauna chaklakpada Manipur Police Commando gi ni haiduna yauroidabagi maram leite asigumba thodok sing asi makha na chatharaklabadi kanglei miyamna Manipur Police Commando gi mathakta achauba para ama tambirakani haibasi matam chupana ningsingba fagani hainasu Cherol asina makha na fongdorakli